थोखिबा थौदोक्सिंग लीबा लोइरकपदा दयाल मसा थरेकनना कपलै इनाउबसु माना नहान मखै मयामबु लाना लौरगा येक्नबगुम साउखिबा वारुखिबा मयामदो निंगमक्ट्रदना मयामबगी नाक्ता लाक्लगा कोनसिली तामो दयालसु वादी ngang मनाउबु कोलगा कपचरगले नोंदाइरिमबसु मखोइगी स्टेयरदुदा ngeek famtharaga machindu solei aibasu apangba siramba thamoi pada mamarup nungsiba khangdaba misak ama oihalambada adasu nattana mitsu tanglaba nasu panglaba hingli haibata mangaiba misak oihalamba kayada lakcharamibana marup nungsibadugi matau yengba ngamdraduna dayal inawbu thadoklam nongdairambagi nakanda famlari lengbalduna nongdairambagi lengbalda thengzili hera nupanabadu mai kapnabro khara kappada yare nongdaina masidabu kaptradi karam kanda kaptoino nangni nupi olamena hei henade ko suchayam tawno arembada ko phuningai phu nakut pena phu saubidong manbra angang macha dauna mamai sasat taithoi aduga tayalbu yenglaga ei lanja wadaloi patringi tayalna nongdairem bi khasaida kitna thinjili kusumna heima karino nongdairembada saubugi muhatta tayalna kinna thilakpa mafamduda nahalaga noksale ayo nabra adoi waido aingonda haidongnati ichandayo nasaidagi kusumna kari shungangribado thokhiba pumba masak loina khangkibani chumna khangkibada kari maramdagi thokhibano kanana thokalibano loina khangkibani adobu adumak tumina khangsinadana kumai yengkibani machanupa nongdairembabu punsi changi makhal ama yenghankibani adobu tayalna ichan palakpada ngaglap hanglei nang so ado angangdu khangnabro hazakta tayaldo mama kusumbu yengsarai mama ngai nokkiba minokta adum phongba lehendanoi nongdairembabu hairap lengonsile kusumbu ye khange imase kamaina namong nupi mama nabini imase inaubana adodi sanathoi khangbra tamo tayal khangi kaino masadi sida leire to aigi oina khoyumda leire as khangida natrane sanathoi khazakta magnoi noklabasu sanathoi gi mitta kaplubagi irulubada ubada ai masimasu kapi malene onthokna pakchakreda homogi nupine haibada asokoina ada leirase phawba siwai sa kauramdeba tamose tayal noi hai nayambagi haksangna miramda leirasune thamoidi manipurda sana ibungo nayamba nongdairemba sauragi nakta lehorini khangaba isadi hojik kadaida lei yumda leibro leite moirangda lei kanagi yumdano kedobano ha imase yumdabu ai mafam leiram kidrane ichangi da leirini kamdona imase madu yangang do pukchel yam chawbi minungshi khangmini hek pokpa ipana mirai biraga pongna famlamdam da khong thabam leitraba aibo mahana konsilbi patanattana brain tumor naraso bank taki loan lauraga surgery faw tawbiribani nachaga namogase sirurabani mahana mu hinganbire mapok ama pokpirabani universal tayane laise hojikti to samga yaudrese inspector wen mamandro tayalgi wahi se tabada nongdairembado ichena lon singambada nganglambado ningsinglei mikup seda oidaba kayamo maphamna nganglangmani khanglei adobu henjinna mahaki maramda khanjiludre sauribani haina kusumna nangna manipurda halaklaga imagida laktriba karigino tayal higat patauda mamabu yengna khumlei imase thokriba thodoksingbuna imase gi mangda lepchaba ngambagi thauna nachada leikide adubu ai imase madi inawbu kawbudi leikide nongdairembana marak fathalei aidi ningsingdaba kai adano yengune nangdi kai gi ningsingdoiba ha iya kai ada machin marai hilino masimise nangdine aigi sese sida khangedana ma ki thabak ta tapna makhutna pop tharaga hairakpani nongdai sunok jerei tayalna sida yawriba nangbu kai dawgi amu ningsingnadoiba ningsingbai mathau su tade khangedana is kuirebai tungda nongdairemba mati tayal makhoinigi apunbagi matau amu u fanglakpada kanagi thamoina penje hairabadi atei kanagi sunate
macha ahumsui haina khanjaribi sija kusumgi thamoini amuk hanna nungaibagi yening kholagle maithong maka lamna ima nangai serakpa numitto laibak phabana taibung mapuna chanbiduna uhanbire asumna punsigi adum kainadana leiroko nakhoi ani nongdaina tayalgi ngaksam chaplaga keidoi kaina doiba shidagidine nongdaire muna torokpadi yengoima taurakani hairaga suktokdi tawdabado lemna tharoigi maongda aigi number ga block pibadai pi khodana supi pizaroi ibema ai ibema kaina tayalna hairakpani amok nokminne ani do kusumna tayal imasi nangi marup na makeup thorakpa numitne wa na ngairamlibani imasi se nongdaina yam thazadana sana thoini tap tap khai nongdaire babu kina hairi yabung hanse isau phasana kan bajani nongdaire baso sana thoida phat yengkhalei sana thogi khonjal tabada khangning singlakuna tayal do nongdaire bada mo onsilaga isau hori hai mi marak samara nangni chana thakriba khondu kaino ha nayumda changba mi bo dok thina ngangba chei bauna bro nangi fana bo nabi ba makhaina loina tantho aduga ne mahagunda fala mayap yum takai takpa mayap dana konsilo nangna maram khangoi kai khangoi deba huran bo tanja sida chanthoi ga naw buga so mafam sida yokshilagle chanthoi gi mai thong ga tariba mi pai bagi mami do ubadagi taya sanaram liba wari do thaidokre chanthoi gi manak ta yok phatringe ma sumate amat chatli aduga kedorge thoi aduk fingna laide chanthoi peri tawraga oinarap tawna wari sanarambadagi tamo na hoi mahiramdana saura chakri natro tayal nokfet tawrai hauna sani chanthoi na asumna angang machagumna kaplakpada mana nokcharbase karimna bagi natte nushi bagini nungsibado phongdokphom khangdabagi nokpani mikupsida sunogli haima adogibo mapiga tagi tawine hey angaubi yarese iman kurumu pakhat khibana kanabusu uruba natte adobu tayalni imasi palakpadagi urakle leiriba miyoi sing adogi marakta sanathoi leptuna leiramba obada ngakna sanathoi mataroi mahaki ngak chanaba matau obada sanathoi noglei tayalgi fibam phagatribana luhombagi pau phanglabasu saruk yaba phangkidabani tayalga nongdairembaga anigi yanadaba matau khangbadagi mari makhongsu palludabani tayalna chanthoiba makut sami aduga ngai khomi thoinangomta se imase anu khurumoba kusumgi nakta chanthoiba pusili imase kusumbu kauraga nonthaba horakpada nongdairembana kannikta laukhalei hey tayal haiba muthi nanga punna khuruminone asibo khangdiba amukta film drama lila yengdabai tapta tayalna uskawe imase nachana mo sukat khanajadana hingjaba ngamba pinabiyo chaba sadabana amani machin sulepta kusumbu khurumje kusumna makoi anibo makokta nan thabiraga hagat piduna hairi isaga imogana ningliba pumba thongjaro tayalna thongjaragi imasi nongdaina noi ani giso lokot pirage aduga ikhoida putna laiminarse kusumna machagi wafamda yaningna mateng pangsalai adumain tawrase tongan ne nachinanaw ahumna laibase ima pukning lumde tayalna lokot padudi ima sigi mathone ado punna laisa habadumadi idea ba ngamjaroi nongdaina tongan chagi susida leira chawko yam paktaba tawnu tayalna ai so hojikti yum inkho leisare kamaini yontho udoino ha nahan aigi yum leitringeida hairamladi fadauba nongdaina oidaba ngangu taningdeko thirasu taba yaba wa khara ngangu nushinaba nangna nushidраsu kaidina ichana aigi so yum inkho pibire aduda dum leirageda changi ming palakpada nongdairemba amuk suglei aduga hairi hai amuba muthi yumsida mahaki ming pangano tayalna mamit ka phaksalaga tawgyang hairi palle nang kedogi habano ha yam pandawri aidi nang sumai mi chang oradine adum chatpi khro yare
Amukasu tali ni mase, sinupasi masi. Imase na chanupasi purage ay. Kusum na yaba piwa haibagi matagong nili, adobo kusum na kamjili. Hay, tong na nun hino enibo, untok panida. Nongday na. Furo lao ne, nang funingadi. Aduga matung amuhan na ne, adu yung ang doy mingpan gano. Kana ba sa sok yam hawri sibo kay gino ba nang na? Nang na ichendo atok tatiri do na kay ge. Mangunda kari okla ba tabak tawro ge ba na? Nongday na mukumay. Nang na maram kangway, nang angang yam oiri. Adu na ay niyadra haba do di tawro no. Si Huirem laga nongday rin ba do imong changki ge tawwi. Nasay dagi makoy na ngang nari ba do. Tado na tumin ying liba nao ba na itatazada na nongday rin ba bu kamli. Amta ngay bi ko kakamcha. Nongday rin ba nao ba bu ngaglam na kang ying li. Ingaw ngaw sa ba nao ba gi angaw ba mataw do na trimi kupsidi. Saurang nari adom uba da kang li. Dayal dagi layi ba sing do nao ba na nongday rin ba da kakamcha kaw ba do tabatan hin na ngagpapok li. Nao ba sarap taw ba mataw uba da dayal na. Nao ba kidaw rin. Nao ba do kanaso ying di. Dayal na ngang li duso taro di. Nongday rin ba ni mahak na saw na ying li ba. Aduga wa ngang ba di sanatoy do oy na ngang li. Che sanatoy. Iche na roy ba oy na nang buo na zaraga pukmen pang may na zagi kan na lakpa da. Na chinmang ni iche bu chatlo hai krido kay gino. Sanatoy na. Aroy ba? Nao ba? Kay no nang ngang li do bo? Panthada tata hangzari. Nao ba nongday rin ba da amok ying ba di lepti. Ado ba wari di sanatoy gani sanari ba? Ay na ngang ise, iche na kanja kibaduni. Iche na di mahaki mata ni kan nushiraga chatlandai da uning bagi changjar aga. Aduk thini ikay ba piba? Madura, asing mo mataroy amagi thamoy gi macha. Nao ba? Nao ba ki asaw ba hantaba ko ba laytri, ado ma makhata tharai. Mingon da haizaba nonjaba haitaba singi marakta iche su amani. Masigi iroy na migi awaba su mayam dagi hina paksang na ubang ambi iche ni. Masana warabasu nong matu uthokta na. Minungsiga loy na konsin ba, migi mateng pang mangambi iche ni. Madu khang na kay gino. Nakoy miyang manaraga, yung sida mahaki matabu na sige na changak laga, nakoy na aduk tini kay ba piri ba? Sanatoy kay syukum mangamda marulok na layki. Ado ba angang nangali ba ni kanda nongday rin ba do, machin na no kem haygem na raga solay. Wati warip thok mo. Soli ba do taba da, nao ba nongday rin ba da kang yingi, aduga makutsing laga. Kakamcha, nungsiba bu siya na amadi sangana laygani khaliba wakal do na, ite bu fangani khanbiro no. Nahak na mukli ba ni kain tawzari ba do, ite na din nokningang gani. Nahak po kasyulay ta na mahak na khalam gani. Aduga masi masuk hangjalo haibigi. Nahak ki maang de ite amok han na lep kani khanbiro no, handak mapoksi magi. Sanatoy na. Nao ba, kayo nang haido ba? Chantoy na. Nao ba, nang haido kayo mi? Nao ba na kanti thok na saw na hairagli ba do? Nong daram ba kay shoot hausa da nophet adum tong na hairi? Nao ba, Manipuri sibo kayam chaw ba lam no ne? Ay na kari tawri, nang na kari tawri. Luay na ubang ngam na mangak tani. Sangga, izat ki yeng laga kangsin na daba, usin na daba saraga doklay na ba ni? Mahakumi nupim cha ama na kayam kuy na kaday dalot pangam gani. Tarani mangani ama aduk ngam kibadi ay. Mina ngaglagpada kum magiwadi ay kraba nao gani. Ado na bunong dahil baga katna ba law na bangam kribani, mamang takta pagi oy rabuso. Mikop sida hanbalay tanong dahil bagiwado tapo i. Hoy, sangga amadi izat na yada bagi. Sel pay ba na koy masel taybang mapuna afafatta ubang ngamdaba pinabiraglaba senglaba mit anise. Sel na thamay salaga ka isyuhanda na tamlambayay. Aduga chumaral amadi miyoy bagi senglaba wakatana ba pinabikiba. Mamal yamlaba na ani sisu sel na mensilaga tahan kidraba. Adu oirasu aikhoigi thakta sembiba mapu amadi lengdana layidana. Sauganda ba nauba saure hantana bo na bada wagadori mado khangmana tayal na nauba bo themna bo na ragle. Yare sa nauba tapna ngang nasi. Nauba na tama tayal Manipur se nataba topis chat 27 am sulay habase khangdaba mi yauri maline ang tatakpi ko. Wapam sina nong dairim bagdo thomdat lagle. Saksana basaraga leplam baksang do to khaina ragle. Asema minok mangan kre. Ma kaktana te kusum yauna makoy loina nawbagi wahida maraw laikre khanglei. Adobo nawba machin suglem lepte.
ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯏꯟꯗꯤꯌꯥꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ ꯈꯔ ꯈꯪꯍꯟꯁꯤ ꯅꯨꯄꯤꯃꯆꯥ ꯑꯃꯅ ꯃꯥꯂꯦꯝꯁꯤ ꯀꯣꯏꯅ ꯆꯠꯄꯗ ꯇꯦꯡꯕꯥꯡꯕꯤꯒꯦ ꯍꯥꯏꯅ ꯍꯧꯖꯤꯛꯇꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯃꯈꯨꯠ ꯊꯤꯡꯗꯣꯛꯂꯒ ꯉꯥꯏꯔꯤ ꯍꯥꯏꯕꯁꯤꯁꯨ ꯈꯪꯗꯕ ꯃꯤ ꯂꯩꯔꯝꯂꯤ ꯑꯩꯗꯤ ꯈꯜꯂꯨꯔ ꯅꯣꯛꯅꯤꯡꯉꯛꯏꯗ ꯗꯌꯥꯜ ꯅꯥꯎꯕꯒꯤ ꯃꯁꯥꯗ ꯄꯥꯏꯔꯒ ꯌꯥꯝꯅ ꯇꯞꯊꯅ ꯈꯪꯅꯤꯡꯅ ꯅꯨꯡꯁꯤꯕ ꯃꯇꯧꯅ ꯅꯥꯎꯕꯕꯨ ꯊꯦꯝꯕꯒꯤ ꯃꯑꯣꯡꯗ ꯍꯪꯂꯤ ꯅꯥꯎꯕ ꯀꯩꯅꯣ ꯅꯪ ꯉꯥꯡꯂꯤꯗꯨꯕꯨ ꯀꯩꯅꯣ ꯍꯥꯏꯕ ꯑꯃꯨꯛꯇ ꯋꯥꯈꯜ ꯇꯥꯍꯜꯂꯣ ꯑꯩꯈꯣꯏꯕꯨ ꯅꯥꯎꯕ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯍꯧꯔꯛꯂꯦ ꯀꯜꯂꯝꯕ ꯈꯣꯟꯖꯦꯜ ꯇꯞꯊꯔꯛꯏ ꯃꯇꯧꯗ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯣ ꯃꯤꯍꯨꯜ ꯃꯊꯧ ꯃꯔꯝ ꯈꯪꯗ ꯆꯣꯡꯂꯛꯏ ꯑꯗꯨꯕꯨ ꯊꯣꯛꯂꯨꯕ ꯇꯧꯗ ꯂꯦꯞꯂꯤ ꯇꯧꯐꯝ ꯈꯪꯗ ꯅꯥꯎꯕ ꯗꯌꯥꯜꯗ ꯄꯥꯎ ꯇꯝꯂꯛꯏ ꯇꯥꯃꯣ ꯗꯌꯥ ꯏꯆꯦꯗꯣ ꯑꯩꯒꯤꯗꯤ ꯄꯨꯝꯅꯃꯛꯅꯤ ꯃꯍꯥꯛ ꯃꯁꯥꯒꯤ ꯃꯤꯡ ꯆꯟꯅꯕ ꯁꯦꯜꯗꯨꯅ ꯑꯩꯒꯤ ꯁ꯭ꯀꯨꯜꯒꯤ ꯐꯤ ꯊꯤꯕꯤꯗꯨꯅ ꯑꯩꯕꯨ ꯄꯔꯤꯈ꯭ꯌꯥ ꯊꯥꯍꯟꯈꯤ ꯁꯤꯗꯁꯨ ꯅꯠꯇꯅ ꯃꯁꯥꯒꯤ ꯊꯥꯒꯤ ꯐꯪꯂꯛꯄ ꯁꯦꯟꯐꯝ ꯃꯁꯥꯒꯤ ꯑꯦꯀꯥꯎꯟꯗ ꯅꯣꯡꯃꯇ ꯍꯥꯞꯇꯅ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯍꯣꯠꯅꯕꯤꯔꯤꯕꯅꯤ ꯑꯁꯤꯒꯨꯝꯂꯕ ꯏꯆꯦꯁꯤꯒ ꯀꯥꯏꯅꯕꯗ ꯀꯔꯝꯕ ꯃꯧꯄꯥꯅ ꯈꯥꯡꯂꯒ ꯇꯨꯃꯤꯟꯅ ꯂꯩꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯀꯞꯄ ꯈꯥꯡꯕꯗ ꯈꯣꯟꯖꯦꯜ ꯅꯤꯛꯂꯤ ꯅꯨꯄꯥ ꯃꯆꯥꯗꯣ ꯁꯅꯥꯊꯣꯏꯅ ꯅꯥꯎꯕꯕꯨ ꯃꯉꯣꯟꯗ ꯑꯣꯟꯁꯤꯜꯍꯜꯂꯤ ꯑꯗꯨꯒ ꯅꯥꯎꯕꯒꯤ ꯂꯦꯡꯕꯥꯜ ꯑꯅꯤꯗꯣ ꯄꯥꯏꯔꯒ ꯍꯪꯉꯤ ꯅꯥꯎꯕ ꯅꯆꯦ ꯀꯩꯗꯧꯔꯒꯦ ꯁꯦꯡꯅ ꯍꯥꯏꯌꯨ ꯃꯥ ꯀꯗꯥꯏ ꯆꯠꯈꯤ ꯆꯟꯊꯣꯏꯅ ꯅꯥꯎꯕ ꯅꯆꯦ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯨ ꯃꯈꯣꯏ ꯄꯨꯂꯞ ꯅꯥꯎꯕꯒꯤ ꯃꯆꯤꯟ ꯂꯦꯡꯂꯛꯄ ꯉꯥꯏꯔꯒ ꯂꯩ ꯃꯆꯦ ꯁꯅꯥꯊꯣꯏꯗ ꯌꯦꯡꯕ ꯉꯝꯗ ꯂꯨꯛꯊꯔꯒ ꯏꯆꯦꯗꯣ ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯦ ꯑꯩꯅ ꯊꯤꯜꯂꯨꯕꯅꯤ ꯆꯟꯊꯣꯏ ꯑꯃꯗꯤ ꯁꯅꯥꯊꯣꯏ ꯈꯣꯟꯖꯦꯜ ꯆꯞ ꯃꯥꯟꯅꯅ ꯍꯥ ꯋꯥꯍꯩꯁꯦ ꯇꯥꯕꯗ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯣ ꯃꯌꯥꯝꯗꯒꯤ ꯃꯥꯏ ꯁꯠ ꯑꯣꯟꯊꯣꯛꯏ ꯃꯤꯠ ꯆꯦꯅ ꯎꯏꯁꯤꯜꯂꯤ ꯁꯣꯔꯁꯨ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯜꯂꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞꯀꯤ ꯃꯇꯧ ꯗꯌꯥꯜꯅ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯤ ꯅꯥꯎꯕꯗꯣ ꯅꯣꯡꯗꯥꯏꯔꯦꯝꯕꯗ ꯁꯥꯎꯅ ꯌꯦꯡꯂꯕꯒ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯄꯨꯝꯅꯃꯛꯁꯤꯒꯤ ꯍꯧꯔꯛꯐꯝ ꯀꯀꯥꯝꯆꯥ ꯅꯪꯅꯤ ꯅꯨꯡꯁꯤꯕꯕꯨ ꯏꯀꯥꯏꯕ ꯄꯤꯅꯕ꯭ꯔꯥ ꯅꯨꯡꯁꯤꯕꯕꯨ ꯂꯥꯛꯅꯔꯒ ꯄꯦꯜꯂꯕꯣ ꯅꯨꯡꯁꯤꯕꯕꯨ ꯑꯁꯥꯎꯕꯅ ꯅꯅꯥꯛꯇ ꯄꯨꯔꯛꯀꯗ꯭ꯔꯥ ꯑꯗꯨꯝꯅ ꯆꯩꯅꯕ꯭ꯔꯥ ꯅꯨꯡꯁꯤꯕꯗ ꯃꯁꯥꯒꯤ ꯄꯔꯤꯈꯥꯒꯤ ꯂꯥꯏꯔꯤꯛꯇꯣ ꯄꯥꯕ ꯇꯧꯗꯅ ꯃꯍꯥꯛꯅ ꯁꯦꯝꯖꯕ ꯅꯣꯠꯁꯤꯡꯗꯣ ꯐꯣꯇꯣ ꯀꯥꯞꯂꯒ ꯌꯥꯝꯃꯨꯡꯒꯤ ꯄꯦꯟꯅꯕꯅꯤ ꯍꯥꯏꯅ ꯏꯃꯥꯁꯦ ꯑꯅꯥꯕ ꯁꯦꯕꯥ ꯇꯧꯕ ꯆꯦꯟꯈꯤꯕꯅꯤꯀꯣ ꯏꯆꯦꯗꯣ ꯅꯥꯎꯕꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯅꯥꯀꯣꯡꯗ ꯌꯩꯁꯤꯜꯂꯛꯄꯗ ꯍꯛꯆꯥꯡꯗ ꯆꯦꯜꯂꯤꯕ ꯏ ꯄꯨꯝꯅꯃꯛ ꯁꯥꯒꯠꯂꯛꯄꯒꯨꯝꯅ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯂꯛꯂꯦ ꯋꯥꯐꯝꯁꯤꯗ ꯀꯨꯁꯨꯝ ꯉꯛꯂꯞꯅ ꯃꯆꯥꯗ ꯍꯥꯏꯔꯞ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯀꯔꯤ ꯍꯥꯏꯕ ꯅꯨꯃꯤꯠꯇꯨꯗ ꯅꯨꯄꯤꯃꯆꯥ ꯑꯗꯨꯅ ꯂꯥꯛꯈꯤꯕꯗꯣ ꯅꯪꯅ ꯍꯥꯏꯕꯗꯒꯤ ꯑꯣꯏꯔꯦꯀꯣ ꯑꯗꯨꯒ ꯏꯃꯥꯗꯅ ꯅꯪꯅ ꯑꯣꯏꯗꯕ ꯉꯥꯡꯂꯤꯕ ꯅꯥꯎꯕꯒꯤ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯄꯒꯤ ꯂꯣꯏꯕ ꯅꯥꯏꯈꯤꯗ꯭ꯔꯦ ꯅꯥꯏꯐꯝꯁꯨ ꯊꯣꯛꯇꯦ ꯃꯆꯦꯗ ꯀꯦꯖꯔꯒ ꯂꯩꯖꯕ ꯅꯥꯎꯕꯅꯤ ꯃꯆꯦꯅ ꯀꯔꯝꯕ ꯃꯇꯝꯗ ꯍꯜꯂꯛꯀꯅꯤ ꯇꯥꯛꯂꯝꯗ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ ꯍꯥꯏꯗꯣꯛꯂꯝꯗ ꯆꯠꯈꯤꯕꯗ ꯅꯨꯡꯉꯥꯏꯒꯗꯕ ꯃꯧꯄꯥ ꯂꯩꯇꯦ ꯃꯔꯝꯗꯨꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯗ ꯂꯣꯏꯅ ꯇꯥꯏꯅꯔꯒ ꯄꯦꯟꯗꯕ ꯄꯨꯝꯕ ꯐꯣꯡꯗꯣꯛꯂꯤ ꯀꯀꯥꯝꯆꯥ ꯃꯁꯤꯃꯁꯨ ꯅꯥꯎꯕꯅ ꯆꯥꯎꯊꯣꯛꯅ ꯍꯥꯏꯕꯤꯔꯝꯒꯦ ꯏꯆꯦꯒꯨꯝꯕ ꯅꯨꯄꯤꯗꯤ ꯃꯄꯣꯛ ꯇꯔꯦꯠꯇꯁꯨ ꯐꯪꯉꯣꯏ ꯏꯆꯦꯒꯤꯗꯃꯛ ꯀꯀꯥꯝꯆꯥꯗꯒꯤ ꯍꯦꯟꯅ ꯃꯇꯤꯛ ꯆꯥꯕ ꯃꯤꯁꯛ ꯑꯃ ꯂꯩ ꯍꯥꯏꯕꯁꯦ ꯀꯥꯎꯕꯤꯅꯨ ꯏꯆꯦꯅ ꯐꯅ ꯁꯥꯎꯔꯁꯨ ꯃꯐꯝꯁꯤꯗ ꯂꯥꯛꯂꯔꯣꯏ ꯈꯜꯂꯕꯁꯨ ꯃꯤꯁꯛ ꯑꯗꯨꯕꯨ ꯑꯣꯛꯄꯗꯤ ꯁꯣꯏꯗꯅ ꯍꯜꯂꯛꯀꯅꯤ ꯃꯇꯝꯗꯨꯗ ꯈꯪꯅꯔꯅꯤ ꯅꯨꯡꯁꯤꯕꯗ ꯀꯤꯍꯟ ꯈꯪꯍꯟꯕ ꯆꯠꯅꯕ꯭ꯔꯥ ꯆꯠꯅꯗꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯗꯨ ꯄꯥꯡꯗꯕ ꯅꯁꯥꯅ ꯄꯥꯡꯖꯗ꯭ꯔꯒ ꯃꯔꯥ ꯂꯩꯇꯕ ꯏꯆꯦꯕꯨ ꯑꯋꯥꯕ ꯄꯤꯕ ꯐꯦꯠ ꯄꯩꯊꯣꯛꯂꯒ ꯆꯠꯈ꯭ꯔꯦ ꯅꯥꯎꯕ ꯆꯠꯈ꯭ꯔꯦ ꯈꯪꯂꯕꯗ ꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯂꯦꯞꯂꯝꯕ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯣ ꯏꯃꯨꯡꯗ ꯌꯥꯝ ꯊꯨꯅ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯃꯍꯧꯁꯥꯒꯨꯝ ꯑꯋꯥꯕꯒꯤ ꯁ꯭ꯋꯔ ꯃꯄꯤ ꯍꯣꯜꯂꯒ ꯁꯣꯟꯖꯩ ꯀꯨꯁꯨꯝꯅ ꯑꯩꯒꯤ ꯏꯆꯥꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯄꯪꯈ꯭ꯔꯦꯗ ꯑꯁꯨꯛ ꯋꯥꯈꯜ ꯊꯦꯟꯕ ꯗꯌꯥꯜꯅ ꯏꯃꯥꯁꯦ ꯍꯦꯟꯅ ꯈꯟꯖꯤꯟꯕꯤꯔꯨꯅꯨ ꯍꯧꯖꯤꯛꯇꯤ ꯅꯆꯥ ꯂꯥꯛꯑꯁꯤꯗꯤ ꯑꯩꯅ ꯃꯍꯥꯛꯄꯨ ꯋꯥꯈꯜ ꯁꯣꯏꯗꯅ ꯇꯥꯍꯟꯒꯅꯤ ꯁꯤ ꯍꯥꯏꯔꯒ ꯏꯅꯥꯎꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯤ ꯏꯅꯥꯎꯕ ꯏꯃꯥꯁꯤꯁꯦ ꯏꯃꯨꯡ ꯄꯨꯁꯟꯕꯤꯔꯣ ꯑꯗꯨꯒ ꯊꯣꯏ ꯁꯅꯥꯊꯣꯏ ꯅꯣꯏꯅꯤꯅ ꯏꯃꯥꯁꯤꯒꯤ ꯁꯦꯕꯥ ꯇꯧ ꯋꯥꯐꯝꯁꯦ ꯍꯥꯏꯔꯝꯂꯒ ꯗꯌꯥꯜꯗꯣ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯃꯅꯥ ꯀꯥꯈꯠꯂꯛꯂꯦ ꯀꯥ ꯃꯅꯨꯡꯗ ꯅꯣꯡꯗꯥꯏ ꯇꯧꯐꯝ ꯈꯪꯗ ꯁꯣꯐꯥꯗ ꯐꯝꯊꯩ ꯐꯝꯊꯕ ꯌꯥꯗ ꯇꯤꯡꯈꯪ ꯊꯤꯜꯂꯛꯂꯕꯒꯨꯝ ꯑꯃꯨꯛꯁꯨ ꯍꯧꯒꯠꯂꯤ ꯃꯃꯤꯠꯇ ꯏꯆꯟꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯔꯦꯞ ꯑꯈꯝ ꯂꯩꯇ ꯆꯣꯡꯊꯣꯔꯛꯂꯦ ꯌꯥꯏꯐꯕꯗꯒꯤ ꯅꯨꯄꯤ ꯃꯥꯅ ꯂꯩ ꯂꯧꯈꯤꯕꯗꯨꯁꯨ ꯑꯃꯨꯛ ꯌꯦꯠꯁꯤꯜꯂꯛꯂꯦ ꯅꯥꯎꯕꯅ ꯄꯦꯟꯗꯅ ꯉꯥꯡꯂꯝꯕꯁꯤꯡ ꯑꯗꯨꯅ ꯐꯩꯖꯤꯜꯂꯛꯏ ꯑꯃꯗꯒꯤ ꯑꯃꯗ ꯂꯥꯝꯁꯤꯜꯂꯛꯂꯤꯕ ꯋꯥꯈꯜꯗꯨꯅ ꯌꯦꯠꯁꯤꯟꯅꯔꯛꯄꯗ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯦ ꯑꯉꯥꯎꯕꯒꯨꯝ ꯃꯀꯣꯛ ꯀꯟꯅ ꯄꯥꯏꯁꯤꯟꯅꯩ ꯑꯗꯨ ꯐꯥꯎꯕ ꯅꯥꯎꯕꯅ ꯉꯥꯡꯂꯝꯕꯗꯣ ꯀꯥꯎꯊꯣꯛꯄ ꯉꯝꯗꯕꯗꯒꯤ ꯈꯪꯍꯧꯗꯦ ꯁꯛꯍꯦꯟ ꯃꯤꯡꯁꯦꯜ ꯄꯥꯛ ꯆꯥꯎꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯌꯥꯏ ꯆꯕꯨꯛꯇ ꯈꯨꯇꯨꯝꯅ ꯊꯤꯟꯖꯤꯟꯈꯤꯕ ꯃꯤꯡꯁꯦꯜ ꯃꯏ ꯆꯠꯂꯦ ꯃꯤꯡꯁꯦꯜꯗꯨꯅ ꯃꯏ ꯆꯠꯄꯒꯨꯝ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯍꯛꯆꯥꯡ ꯀꯌꯥꯠ ꯄꯨꯝꯕꯁꯨ ꯃꯏ ꯆꯠꯂꯕꯅꯤ
Makutu mingseldagi lauthokpatauda khunamga mingsel tainabagi chentharaklliba angangba iyado mitkupta yenglaga lei. Tayalna chengakpada tawramliba maongda ure. Nongdairembabu chingthoklaga sopada phamalli. Aduga kusum khoigi nakta amuk khumki. Nongdairemba saba mitamgum phamli. Mamittagi mapisu khunamdagi ikhengsu pop tarakli. Pirang amadi ikheng animakna nongdairembagi thamoigi awabado phongdokpa ngamlabra ngamde. Thanungdo omkhalaga chakliba nungsimai chakto muthatpinaba kanasu leiraroi. First aid box pairaga tayal amuk lai. Aduga maruf nungsibadugi makut sokpado hana hidak hapiraga banet jesanbire. Adu fawba nongdairemba wa machit amata nganglakti mapi tabasu leptri. Tayal khoimai haida first aid box to loishilli. Makut hamdokluraga hanjilakpada nongdairembagi mamangda table duda phammi. Makutna lamlaga tariba mapidusu taithokpirakli. As adumai kapkanu haibani. Nupa mandeba. Adugine adu khanjin bahunade. Mana lotna kayam kui lotoinu. Kem khumlakti nongdairembado maduda tayalna hanjin kauri. Nongdairemba. Ai. Thangai sengna khumlaktrabadudadi tayaldo pakhatle. Magi marupki masado mi. Maduda khakta nongdairembado marol lolei. Ai mabu waroi tayal. Ai mabu waroi tayal. Nupidongna makhut anina mamai khumjinduna kapthorakle. Khumzaliba khut anido lakthoklaga tayalna hangi. Kaigino nangna mabu to waroriba. Aingonda maram tau. Angang macha amagumna nongdairembado tayalda pau tamlei. Mana aigi imang maktada yaifabagi proposal yaki. Yaifabana piwa angang balai loki. Makhoina aibu karimdaki. Mahangnasu aibu laknabiki. Aigi kairaba ngauchatnaba ito ubikide. Aigi nushi ingit khangbikide. Makhutta angang balai dubu pairaga yaifabagidamag nushi minong nokibani ma. Asidabu aina karamna mabu waroridabano. Mabu nushiba nang ngawraba aigi itobu khasakta phawba khangbida mana matam chuppada inthoktuna thamkibani. Aibu mana angawbo helambani. Magidama ai soidana angawba haibadu oirani. Ai ngawgadore. Ai kokse puba sunga ngamsilakdre. Ai kamaina hingu haibano. Marup nungsibagi matauda tayalsu yengba ngamdre mapi ira chelei. Mahaki wakat tabinaba maruf amana manakta leirabada pautamba lepte nongdairembado. Kalakhamatba kangawnabana aina mangonda highway tawroidaba kaya maikre tawkre. Mana aigi thamoisibu khachikta oirasu khangbiramlabadi ai asumna waramloidabani. Tawfam khangdana tayalgi makhutto maraibakta thamlaga khonjel thokna kappakle. Kapliba nongdairembado chumna phamallaga tayalna magi marupki thamoibu phasanbirakle. Nangi thamoidana aseng manushibagi mami tarambase ai tasengna nungaiba pui. Nangi punshida tangna fangjaba aseng manushibani. Madugi changing taibang mapuna yenglabani. Na khangba tai. He aigi marup nabu kapkudro. Kapkano nak nupa natabra. Mana lo labaso nangna faknaba thigadabani. Haujikti aishu nangidamak ichawk chawna leirasidi. Nupa manjadaba tawnu pakchade. Adubu mana ibo asukmirairibase kaigino. Hai ichando aduk hakna pangma nupi natene. Mana nangi nushibabu karigi khanglamoy. Khanglamgani mase aigi thajabani. Apangma nangtana magi mataw khangdabo oiramgani. Mana nangbu miraibo oiramloi. Asengbra mahangna aigi nushibabu khangbiramgadrane taya. Shoidana khanglamgani khangpamsu thoina. Madu khanglamnabasu aingondagi laithoklisinadi magi nusijaba kanagumma meiramladi. Leijasanu kaino nupa natrona. Hey adugidama adu wadong natine. Aniduna sanariba warida nupi amagi khonjelna marak thaglei. Sir ihemta changakpa yagadra. Aniduna yengthorakpada ningthi lepnaga leirammi. Nongdairemba mamai mamit phatpa taithokse. Tayaldi khangdabanina hangai. Kana nongdaina. Oh chango kari hainingge nangbo. Famusida.
Ningti yek pamthabaga paper ama nongdairembagi mangda thamlei. Aduga hairei. Sir boy khoi gi press editor na kauri. Si haige lakjabani. Nongdairem ama de tayal tingak yengi. Aduga ningti da amuk yenglei. Aduga tayal na hangi. Kai maram gino. Maram dudi ai khangzadre. Maram khangdana hekta ko yabra. Nongdairem mana tayal bo kai shu haiganu haibagi matagum khamjili. Aduga ningti da yenglaga. Hoi ay athuba da lakani tamu. Ningti makhong thangba hokre. Tayal na table da lariba paper do paikhali. Yeng ba horakpada ningti amu hanjilak laga hairare. Kainomta sengdok charamgi sir. Nongdaina. Kai matangino. Sir, aigi thobudi natte. Ado sumlana longnaba manba ama oba. Adugi haizabani. Hayo dum. Nahan mog sangaba namit kido. Ichana lay lokibado masana yana lokiba natte. Nongdairembaga tayalga dong ngakni yengne. Aduga ningti da pulap yengi. Ha, kamaina. Makoy yamna haina ichangi asunba khangkibana kudong chaba lokibani. Numittuda thokiba thawdo ningthina nongdairembada liraga khangalaba tong. Numittuda sarnam hakpa tumak loina biramladi thawdok to thoklamdaba yarambani. Asiwa chumbara aina taribase. Tayalna nongdairembagi lingzumda chena paisilai.